Akasvani Imphal Kshetrimayum Chitrabhanu na pau pazari. National Road Safety Month lising ani kuntaru kamari lenena strengthening media partners for safer roads haibasigi matangda media sensitization thorom amangasi Imphal da labor DIPR gi conference hall da pangthokre thormadu da wangang bada transport ki director Kumantem Daina na hai road safety month ase pangthokpagi nunggi oba wakhalondi miyam da khudongthiba yawna chachosin tohonba amadi haksel da akaiba pidaba haibasini mangna hai miyam na lambi da gari thoba matam da helmet sing upiba mobile phones sinadaba nisa charaga gari thodaba amadi traffic ki niyam ngakna chalabadi accident thokpagi chang hanthan bangamgani thormadu da traffic control police wing gi additional SPT Bishosin high English ani kunmari gi aroiba sarukte gi gari singi e chalan kakpagi thabuk pakhat ki English ani kunmanga gi January de gi na December fawuda lupa koti ahum lak marfudra lising taratru cham gi chalan kakhi lamdamasi gi miyam na traffic ki niyam singhang na gari thobi na basu mahana appeal tawki thormadu da raija gi transport bivak na sinba thorom adu da additional chief secretary transport Anurag Bajpai IPR gi director Ngangom Uttam Singh Amju gi president Asem Bhakta Singh amadi editors guilds gi president Khogendra Khomdram saru yakhi conservation of Sangai its environment and sustainable development haibasigi matangda numini chathagadaba raja taki workshop cum awareness program ngasdagi kebulam jawchingmai awang lekai da Hokre Thorum Asi Society for Sangai and Natural Conservation Kebulam Jaw IBSD Imphal Kendra Sarkar gi Department of Biotechnology Wildlife Institute of India Dehradun Manipur Sarkar gi Forest Vibha amadi Director of Environment and Climate Change na punashin bani Hawdopagi Thorum the BRICS Institute of Resources and Sustainable Development gi Director Dr. Nanaucha Sharma Lamasi da khang heraba miyake amadi Society for Sangai and Natural Conservation gi Mihut Singh Saru Yaki workshop asida Sangai bu karam na yokakani amadi ishingi Nungsiki honglaliba asina kay bulam jaw National Park da piriba checheng haibasigi matangda akhang hai kaya na wa ngangli Women Self-Help Group Business Entrepreneur gi matangda miyambo khangan begi thoram ama Imphal West ki khongam parliamentary lekai community hall da pangthokre thoram asi MSME Technology Center Imphal Lamjing Maira VLF amasung Tubilema VLF na punashin bani thorum adu da wangang bada MSFE Technical Center Imphal gi Deputy Director Dr. Sinam Yoren Tomban hai thorum asi naha sing entrepreneur sing amasung self help group sing da makoi na toriba sinpam sing atu da hena kana ba pi bu loina na sentok lambi le hena begi pandam da pangthok bani Pradhan Mantri Narendra Modi hairi leba sigin hasina achobo thodang logduna bharapu mapangan kan ba amadi chakhotpa leba ama ohena ba honari social media da thagar pa post amada vikshit vara young leaders dialogue ta sharu yaba phangada ba sida nungai ba phungrol oduna Sri Modi hai leba sigin hasingi mathongna maring zelna leba asibu manglom da changsin bangam lebani mipam asigi lushin bigi thoram da Sri Modi sharu yagani mipam asida tonga ba kangluki na lak yang khai henbana sharu yari Pradhan Mantri Narendra Modi numit humni ki khongchat ngasi numida wairam Gujarat ta thungani ma ki khongchat manung da Sri Modi na somna Swaviman parba yauna tonga ba tharung kya da saruk yagani mahangna mafam adu da pangtokpa drone lising ahum na urkadaba so sing su yengani Yankhayum du suba New Delhi World Book Fair lising ani kuntaru ngasdagi varat mandapam da hokre leba asigi amadi maling ai basing publisher amadi lyric paba miyoishing na mela asida saru yagani nimima pani chathagadaba mela asida ate leba kuntra manga gi publisher lising amahen bana saru yari Indian Military History Valor and Wisdom at the Red 75 Habasina lyric mela asigi hiram oiri thorum asi National Book Trust amadi India Trade Promotion Organization na punisin bani masida Kendra Information amasung Broadcasting Mantralaya Publication Division su saru yari JAC ki Mars kontra mathoide gi lebak sin batung na drug ki mayokta campaign changsil lagani haina Griha Mantri Amit Shah na lokthokre lebas degi drug maru phangna muthan nabgi pandam da campaign asi chehi chathagani hari mangna hai varapu mapung phana drugs ne daba leba mo hena bo hona bada kendra sarkar gi tongan ba bibak sing na road map ama senga dabani campaign asi matam chana pangthok nabgi dam akang na ba thorang sing su packet ka dabani Sri Sahan Hai Pradhan Mantri Narendra Modi liching makhada leba asina drug ki samesya sing lakshin na hona bada mai pak pagi lambirom da changsil lakli mang hai English sing ni tara mari degi na kun manga fa bugi manung da lupa koti lak ama lising humudra manthoi mamol ogeda drug kilogram koti ama lak tara mathoi fagat pangam khi Sangsad ki budget mifam ta asi ki kunnipan degi horagani Kendra ki budget na February ama da pathok lagani Parliamentary Affairs Mantri Kiran Rijiju na social media thagla propose ama da hai Sangsad ki budget mifam Kobada Rashtrapati Draupadi Murmu na ayaba pikre pauloi seri